अहान बदेम नमरुई पे पाव मा कंगली पाकी मैरा दिगी लोखत चगे कोटू न कौखी पे पुंग कुन मरी की शटडाउन चथखरे ngarang moirang puren manak ki filing man area da kuki militant sing nung makeup na bagi thok to kuki ani laiki da ba adu yaning da phong to ko tu ngarang hing nung yai dagi kौखी ba sadar hill kangpokpi district ta pung kun mari ki total shutdown chathari total shutdown na maram oiduna district asigi maru oiba mafam sing da kaitel karna khiba gari chen na khidre total shutdown manung da kangpok phida miyam na pen da ko law sing law dun release sat ki pamdaba thadok sing thok khiba leite police ki kangpu na su akan ba section tarwang lokhat ki amaram da dili gi jantar mantar da sungarang thok khiba nung makeup na khiba thadok ta kuki ani lai khidaba adu yaning da phongdok tu na mafam adu da leiriba kuki jo sing na khongjang sangsin ki hari aduga mathang ki update asina pandam dagi lokhat chege Amit Shah na mitai kuki gi lan khutak ta loisinaba Silam Gadwani MTU Amit Shah ki manipuri khungsak asda mitai sing SD list soidna chalhangani lauthokpiramu Union Home Minister Amit Shah ki manipuri khungsak asida hujik thokliba mitai amadi kuki gi lan asi kudakta loisinaba Silam Gadwani loina lan asi gi horokpham amadi maram pumnamak khanglabani na hana khangdringi da haikibo hai mitai ni SD list sananaba hotnabagi saruk amu oina High Court of Manipur gi judgment amana Thokan bani haibu wahi adu soikre khangdabadagi haikibani haina sengdoklamu amasung schedule tribe list sanafam thokpa mitai kanglup asi state lainga ki ya thangai drabasu athubada ST list soidana salhangani haina lauthokpiramu haina mitai maitai tribe union na thadurpa seron amana phongdorakdi MTU gi seron amana High Union Home Minister Amit Shah na kumja 2022 gi October mari da Jammu Rajori Sarda pangthokpa election ga mari leinaba thorum amada Jammu and Kashmir khundaba mioi lakh tara ga nithoirom gi missing oiba Pahari haina khangnaba kanglup asi schedule tribe list salhalagani haina lauthoki masi lauthoki matamda state ki recommendation yaukide sotharba kanglup amada election gri matamda piba khudol amani haina Amit Shah na mifam aduda tiliba miyam da lauthoki bani Pahari kanglup pu ST list sanbagi sangselakhiba ihau kudimakta gujar amadi Bekewal kanglup na tuina yet pa amadi apan bapiki atopa kanglup na phana yetu na su center na kari ama tatadana to phamtok po official process kuding pangthoki loina na Pahari kanglup Padari tribe Gada Brahman amadi Koli haiba kanglup sing asi sahi asi February 3 parliament da puthoptuna schedule tribe list salli haina pass tawki haiba kanglup sing asina ST list sanba matam da state adu gi recommendation ngairaga leikhiba natte amadi atopa kanglup na yeli haiduno urai parai tawki basu leite maram aduna lauthokpagi lauthokpi ba handaki Union Home Minister Amit Shah na Manipur lakpa matam da mitai ST list sanba asisu yare haina lauthokpi ra munatrabadi misang mikai asan mirai naiba puksel people lusing bani haina logani amarom da ST demand asi sabgali na trangna sabgatte haibagi matang da luk asina pisan ki warol adugi paukhum hawjik phawbul ki oina BJP amadi NPF ki mai keji gi pirak pa leitri outer Manipuri parliamentary da mitai gi apunba voter asi lakh ani makai hena lei haibasi outer gi mirep singna kaudo phai haiba voter ayamba mitai ne ST list sanba pamba ngaktani masigi mathakta ansamna thajin kiba memorandum adu handok tribadi no withdraw no vote haiba campaign amasu no ST no vote ki campaign manung san outer parliamentary constitution sing da su satuna leiri haiba kaubiganu consent pi da candidate natragana political party pumno miyam khangna work from thok I haiba kaubiganu haina phongtok pidi aduga mathang ki update asne kanglaipa ki mera dagi lokhutchege thiba khangdana leiriba boni ki mamana CM gi geta Mei Thaduna Sijagani Haina Laothokhre Manipur thokliba sathiraba kanglup ani ki thatra mathoi helabi irang asigi manung haibadi mamang sei 2023 gi April 3 tagi hawjik phawo thiba khangdana leirakliba ningthau khongdagi boni ki apokpi mama na mahaki masabu hinglibra siribra haiba hawjik phawo khanghandana Manipur lengak na leiriba asing asi phawo lengak ki maikedi gi wahi amata haibidana leiriba asibu adukki matik pendaba phongdoktuna mahak hingba pamdre maduna masano pa hundoklam liba pikliba sahi ani rom tangai diba masuga loina chief minister gi banglo mamangda thaw haijinduna Mei Thaduna Sijagani Phirep Lauri Haina Phongdokhre hawjik phawba siribra hinglibra haiba khangdana leiriba boni gi apokpa mamana social media da Manipuri miyam khangna thadorpa video footage matung inadi mahaki mamau nupina laikhidraba masanupa boni gi saru maset amata urbasu phanghanbiu haina kaptuna Manipuri lengak ki mafamda kayarak anna haijaba adu kari su kana ba phangtre lengak na ngasi phawba kari gu mafam mata phawba phongdok na leisliba si yamna pende aihak mama oina khangbada yamna ware Dr. Gyaneswar gi guli saduna leire ai kuine hingningdre isa su uba phangdrabadina mahak nu hundoklam liba isu asi kolaga chief minister pawung biren gi gate mamang da petrol hajilaga jun taruk isa no pana boni na yumdagi thokiba nimit asimakta da Mei Thaduna Sijagani Phirep Lauri haiki isa no pa boni mafam khangtan leiriba asigi matang da sarkar
mi amatatu lakpide khangnaba chanaba atopa khunsingdagi mioi kaya lakpiduna lehuriba imung amadi isugi awaba hangbiri kari chari thakli haiduna areibe paisa thinbiraki adubu ngaki maikeidagi ngasi fawba karimata hangbide pabung CM Birena ningthaukhongda lakpiramba matamdasu ehaki yumda fawba changbiduna karam hingli haina hangbiramde icha ahumgidamakta yamna wana yum ka ahum sa ba haujabani adubu ngasi fawba loisinba ngamdre maduna pikliba isuga loinana CM gi tongalda mai thadraga sirjaragani aigi icha boni irang matamda mangkhibani irang asi thoklamdrabadi icha manglamloi maduna ichana yumdagi thokhiba numit June gi tang 6 asina sijinabagi phirib asi lobani hainasu mamittagi mapitana thamoi sokna phongdorakhi